HAKCHANG PHANA TINGJANG KAIJANGDANA LEINABAGI PANDAMDA Manipur Legislative Assembly da Health and Fitness Center ama Speaker Satyabrata na Hangdokkhre ngasi Manipur Legislative Assembly Complex manungda Health and Fitness Center hangdokpagi thoram aduga mari lenana Speaker Satyabrata na phongdorakhibada Assembly gi chillaba thabak mayam asi loiraga matung ngayak pothaba mathau tai masikidamak ngasi hangdokliba Health and Fitness Center asida haksang sajen tawbaga loirina ngayak pothanabagi damak hangdoklibani hauzik fawbagi oina badminton amadi table tennis sanabagi khudong chaba leire makhatana Zim amaso hapnaba khanari maru oina Assembly Secretary amadi Additional Secretary na Health and Fitness Center asi hangnaba honabada achoba thaudang loki matungda su asigumba afaba khongtang kaya paikhatuna tinjang kaijangdana leiba masama ufaba Manipur kunai ama ohelasi haiki Health and physical ga mari lenana ngakto su recreation center ma hangbodona badminton sananaba table tennis ball sananaba amadi masida khoi mathang mathang lakboda gym ama hapsira su khana jari adu masina hoje khoi nasi paikhalakoi pandam si kaino hai matamda assembly gi chillaba thau ngam si ligi pothara ko ngatang mi ku do su hachang si pothaba na singwa si darkar lei madu ko ngana ba haidana khoi employees singa khoi gatana ba matungda physical and health center je ngasi inaugurate tawni inaugurate tawsida demi lebi mayam boy thagachari aduga ngasi khoina khamdana laiminariba khoi health and physical gi center sida oina na mohona puda chobo maru ebe daita lobi ba haibedi khoi secretary aduga additional secretary ani busoi thagachari matungda chusuma phaba khudang kya thagalaga Manipur miyamgi HAKCHANG TINGJANG KAIJANGDANA thambangumnaba atopa lamsingda sonana kanni habigi thajabadu thamjari